Paushedi yumpum uibamar uibapau khara update taujari. Go to hills anisuba tangka makasa takigani biren. Lega kasana state asigi district singbo hiram kudimak ta chawkhat anana bakinamak chawkhat thorang ki thabak sing lokhat pagaloinana. Sengi district singda go to hills anisuba tangka ki program. Makata nasa takigani anas minister and perenangasi notice economic revival plan ki makada. Grand loan distribution melada saruk yara dana phongdokre. Thoromasi State Bank of India SBI Impal Regional Sintunangasi Minister gi Secretariat Pangthokibane. Thoromadu da saruk yakiba Minister Namakadana Hai Government asne miyang bijai fa thorang sin pai khalingaida. Lanai gi oiba aning ba apam balai pam yoi kanglup sin sa tharakba yai kai thingkai bagi thabak sin da pongning changloi. Lenga ka sina akak da ba chana thakna ba polam singi import amas export ki thabak pongning changli harana state asida. Masagi makhung na marom tum lep chana ba ngamna ba kitabak import substitution ki thabak sin lokhat pa hore hauji paikhalak liba check dam amasung tip wave ki thabak sing asna mapung phanlo selak laba matam dade state asida longbi sina double cropping sa thabak ngam ba loina na ba khoike pothok sing chu engala lagani aike manipur da operate toriba tongan tongan ba micro small amasung medium enterprises MSME singe matang da survey pangthok laba Manipur government ke State Bank of India ki mechung jawba combined team ama athuba matam da semlagane Tim masina MSME unit sing aduna another loan ki khudong sawa phangkhrabra natragana phangdribra abdu analyze tawbag loidan madu ki matang da data sing khomjin gane aduga harba unit sing aduda sel ki tengbang pip ki mathok tabra natragana makoige unit sing adu hiana paktok chawtok hanana bagina bagda kari karam bathaba lokhat pa yagadage abdu sing san gane aike ESBI na loan yenthop ki mela pangthok liba asigi matang da paladun se minister na hai harba loan mela Asina chaliba senba sahi asida lupa crore kuni thorong ki senpham ki loan seng beneficiary lising tara da pinana ba pandam thamle hauju phobda beneficiary samri yang khai romda target tawriba beneficiary sing ki manungda loan ki senpham sanction tawkre haiba wafam safam dokhe lega gas ni bam promo kun ha dik tan lehna ba kinama health servicing pinana ba target thamli araduna atho tam dam yam ki jumthong kudin de health testing service pangthong de scheme ma pai kala gani aike makha tarakba atop pau amadana Sahi gi oiba UN General Assembly da Afghanistan gi mihut halaroi. New York ta hauje hujek pangthuk leba UN gi sahi gi oiba awang patha ki mifam da Afghanistan leba ki oina mihudam bata jahol roi haina UN gi maike dige phangdor khre. Afghanistan da mamang thagi mai chalak pada gi leba ka da hana leramba lenga ka do Taliban mai thiba pidona ma khoi gi oiba lenga ka ma sem ki bane. Nawra sem khurba Taliban gi lenga ka do mamang matam da leramba lenga na UN gan phoi oina khalak ki ba Kalam kiba mi adagi mahutta Taliban ma khoi ki waiba an boy ama khalak kiba loinana mahakwa wang patha ki mifam adada saruk jana na bahai jar kibane nawna sem khurba Taliban lengak adubu malem gi am palebak sina recognize tawdriba maram oiraga Afghanistan gi nawna UN an boy oina khalak raba soil sahin bo mifam adada wangang bagi ayaba pikita bane amarom da hanadagi hauna UN da Afghan gi ambassador oina lekhiba Gulam Isak Jaibo hausiksu malem gi lebak sina bazak thangle UN ge sahi ge oiba awang patha ki mifam adu ge aroi banamita Afghanistan ki maut sinduna isak jaina wa ngangani aina lerum ge adubo hauju gari ba phibam asida mak wa ngang ba pamdre aina isak jai masana ngarang phongdo ki bani aire masina maram oraga andak sahi ge an Afghan ge mihut amada sahi ge oiba mifam asida jahundana ba phiram lauki bani aina diplomacy na phongdoragle sahi ge oiba mifam asida isak jai masana wa ngang drabaso world body asida mak hana ba matau tau ki gani aire Panbajabadi mamang thata gi hawrak Afghanistan da Taliban gi lenga kamala kraba matung hawkeba kumja lising amagasa parmarfudara taru lising ani ama phawba laibaga du da laikiba aki pagi masak oiraba phibam atuda amuk halakhi gadra haina miyamna singnari barakasida Taliban lenga ki nongna foreign minister oina khankraba Amir Khan mutaki na UN da hana leramba Afghan ambassador Isak Jai gi mutta Taliban gi wangang loisu oiraba soil sain bo ambassador oina khalle hana law thorakibane Sana bagi pau amada Argentina ki World Cup Qualifier match home Lionel Messi na losing kadawre. Star Paris Saint-Germain forward Lionel Messi na October thada South America ki World Cup Qualifier match home sana bada Argentina squad losing kadawre. Argentina team October 3 ta our match when Paraguay da sana pa matong. Namidomni lerka Argentina da amuk host oiduna Uruguay sana gane. Mathang October tara kamadi da boin Paris da amuk hana Peru ga lamba thengna gane. South Africa ki World Cup qualifying sanabada Brazil na game nipan sanabada point kun ga bari lauraga khwaidi ki magjil thari mathangda Argentina na point taraga nipa lauraga ani chobada leire
World Cup 2020 World Cup 2022 Qatar asi tim kuntra ga dithone saruk yaduna mathang sahigi November kon mathoi dagi December taraga nipan phawba Qatar da pangthok ka dori bane makha tarakba atop pau amadana UK da thau pamsing da thau fangdaba dagi lanbi kautok tuna tengbang anana bathorang tawgre Britain da tanker driver masing kwat pergi thau pamsing amba thau phangrak traba miamna thau phanglaroi habagi mi paibal hebagi thau lesin da ba horak pakayage Marak da lanmi kautuk tun daga lai pada mateng panganar pa thorang tawre thau supply chen kan tra lanmi ki tanker driver sing hausik thorang taw dun thamgre thau phanglaroi ai bagi mi pai bale pada ki mi kana pam sing da thom jin da aphang pa thau laisil hongna ba onar pada ki government emergency power sin daraga healthcare amadi sensen service da lai sing da thau phangan bagi priority pi ba hogre UK government ki matungina tanker driver masing chamda Wat Bamarna Tau Tanki Sing petrol station sing Johan Bangam Daba, Yauna Atai Maram Gage, Tau Ningtina Fangan Bangam Daba Asi Mayona Bane. Laglaban Medkani as the Tau Pangatabagi people Masi Pagan Bagam Dragade. Landmiki driver sing bo Tau Sing Toxin Tabak the Sinaba Honorable driver sing. Akanaba trending people Hore. Oil industries ki Maike Dagi, no manini as the Mausagi people the Miamda, Tau Pangan Bangam Gani Abit has a Fongle. Adaba madu oidaba taragadim hot chinba thorang wena lambi tanker driver sing but driving pidona thorang toraga thambani hana UK ki business secretary kewasi bardeng ari matam kharagi wena lanmi sinraga thawgi supply chain mausagi phim danjana phonara pasu yai government na black seed immigration policy ki tayona bada miraiba ki truck sing atin matam ki visa pi bada kom thokre foil operator cell BP amri iso ki make ki UK da thawgi waba laite thaw Yanthoknar ba truck driver masing kwat pani aire aduma mamang da amuk ta thoki da bumong da Britain da thau pam sing da kiu sang da lep na padum bidang phoba thau ge kiu lem na re thau phang dragadi thabak chat pa yaroi da ba miam thau ge mi pai ba chauna leire aroi ba da content sing asigi marwai ba pau khara asigi ba pau tam jari ba mari local news YouTube channel amadi Facebook asidagi yengbiri ba punamak pa thaga chari channel sin da tam da kanara ba di subscribe to video na subscribe to video like and share to ba suka wi kan punamak po Amok handa taga sari.